Hello, welcome to my channel. Mayam ngasigi 2025 ki ahanba video idoni mayam sise. So happy new year to everyone. So aigi ngasigi video se mayam akhoi coffee bottle amanba jingdo hunjek pa pamudana aina sumaina color to sallaga dugagi tiffin yadaba mayam dosu aina sumaina color to sallaga ba dogagi anauba malhanbani ubadasu khara phajana bai haina aina decor paper na wrap tawraga ma to makhoi manungda hapningba maroi mapang jaha chakhum gi kaino jingdo hapada ubadasu phajare dogagi kaino su oidre ko use su oire natradi kaino dusu tiffin dosu makhum do kai rabanina yadabado khumba aduna sumaina phajana basket tumaina sembiraga aina container mayam se sumaina tawna thammadi chakhumda ubada phajai ko damina ubada dum kaino do oidre dana tum khali da thamdai sarupudi sumaina khara decoration item khara sumaina semdoga ubada phajani aina tawbani mayam do ai mayam da dum share tawning na tawpani to mayam su se idea se no phajaba oiradi mayam su tawbiu dum kana bani ubada su yengbada jam nungai re segi tiffin ji su aina phajana wrap tawraga tagagi chakhumda egi jaha maroi mapam hapning ma mayam do hapini mayam do yengo mayam sumaina ni. So thank you everyone for watching my video. So aina khara hapsalaga dum container gi mathakta dum thamba dagagi akhoi gi dum maroi mapang laiba jingdo to hapsana thamadi